अरोइब पाव मणिपुरदा हौखिबा पुंग कुनमरीदा मियोय चहुम हुमफुतरा तरेत नौना कोविड-19 पॉजिटिव ओइख्रे लाइना लाइचर असिना मरम ओइदुना मियोय मरी लैखिद्रे MSPDCL की लाइन स्टाफ अमा सखंगदबा मियोय खरना फुरंबदगी अशोक अपन नंगख्रे वाकन मिफम फमदुना यानिंगदबा फोंगदोख्रे Union Minister of State Dr. R.K. Ranjan Kabul Indian Embassy की अटैक लैखिद्रबा आर्मी मेडिकल कोर की मेजर डॉक्टर लाइश्रम ज्योतिंद इकाई खुमनबा उठखरे अमसुंग ऑल मणिपुर हॉकर एसोसिएशन की निफु सुबा फाउंडेशन डे पांगथोखरे लैखिद्रबा हॉकर सिंह द इकाई खुमनबा उठखरे खुरुमजरी पोनी टीवी न्यूज यंगबिरिबा मयाम पुमनमकपु हानबमक्तदा तराम नोकचरी मणिपुरदा हौखिबा पुंग कुनमरीदा मियोय चहुम हुमफुतरा तरेत नौना कोविड-19 पॉजिटिव ओइखरे लाइना लाइचत असिना मरम ओइदुना मियोय मरी लैखिद्रे हौजिक फावबदा स्टेट असिगी ओइना कोरोना वायरस केस लोट मसिंग असी लाख अमा लिसिंग तरामाथोय चमापल हुमफुतरा मंगा यौरे अदुगा सीबगी मसिंगना लिसिंग अमगा चात्रेत हुमफु हुमदोय सूरे हाइना स्टेट की कोविड-19 कॉमन कंट्रोल रूम दगी थादोरप चेरोल अमना हाइरी इम्फाल ईस्ट दगी मियोय अनि इम्फाल वेस्ट अमसुंग थौबाल दगी मियोय अमवम सीखी इम्फाल ईस्ट दगी हुमफु तरुक इम्फाल वेस्ट दगी चामगा निफु मंगा जिरीबाम दगी अमा बिष्णुपुर दगी हुमफु तरेत चांदेल दगी मंगा चुराचांदपुर दगी तरा तरेत कक्चिंग दगी निपान कांगपोकपी दगी तरा तरुक नोने अमसुंग फेरज्वाल दगी 3/3 अमसुंग सेनापति दगी निपान पॉजिटिव ओइखी ngasi की पॉजिटिविटी रेट असी चादा तरा दशमिक सिनोनी हाइरी हौखिबा पुंग कुनमरी असिदा मियोय चामगा यांखै तरुक डिस्चार्ज तौखी इम्फाल ईस्ट की मनुंग चनबा ओक्रम चुतेक्ता ngarang numidang pung 18 निफु मंगारोम ताबदा MSPDCL की लाइन स्टाफ अमा सखंगदबा मियोय खरना फुरंबदगी अशोक अपन नंगख्रे वाकन मिफम फमदुना यानिंगदबा फोंगदोख्रे सोकलबा लाइनमैन अदु इरुंगबम दीपक सिंह कवी महांगरंग नुमिदांग MSPDCL कोंगबा सब डिवीजन की मखादा लैबा कोंगवन फीडर की HT लाइन सेमनिंगैदा सखंगदबा सिंह अदुना फुरंबनी हाइरी ngasi thawdog adubu yaninगदबा फोंगदोक्तुना कवा इलेक्ट्रिसिटी ऑफिस की स्टाफ सिंगना ऑफिस असिगी ममांगदा वाकन मिफम फमदुना मरा लैबा मियोय सिंग फादुना चैराक पिनबा तकसिनखरे यूनियन मिनिस्टर ऑफ स्टेट फॉर एक्सटर्नल अफेयर्स एजुकेशन न मणिपुरदा चथरकपा जन आशीर्वाद यात्रा की मनुंग चन्ना हौखिबा इंग लिसिंग अनिगा कुन की फेब्रुवारी 13 काबुल इंडियन एम्बेसी दा येकनबा सिंगना लांदारकपदा मियोय कया की पुंसी कलम लगा साहित ओइख्रबा बिष्णुपुर डिस्ट्रिक्ट की मनुंग चनबा नंबोल अवांग लेकाई दगी आर्मी मेडिकल कोर की मेजर डॉक्टर लाइश्रम ज्योतिन अपोकपा लैखिद्रबा लाइश्रम मार्कांडो की युमदा चतुना इकाई खुमनबा उठखरे The All Manipur Hawker Association की निफु सुबा फाउंडेशन डे ngasi SOP ngakna इम्फाल की मणिपुर प्रेस क्लब ता पांगथोखरे नुमित असिना लाकपदा पालन थौरम असी मपुंग फाना पांगथोकपा ngamnabagidamakta एसोसिएशन की मेंबर खुदिंगमक सिंथा लेपखी पाउचे की हॉकर की सिंफम पांगथोकपदा लैखिद्रबा मियोय सिंगदा लैसु कटपा थबक्तगी पोथारबा अहन सिंगदा पेंशन पीबा चाही अमा मखाई चुपना फ्रंटलाइन वॉरियर अमा ओइना कोविड-19 की लाइचत मरक्ता लेप लैतना पाउचे येंथोकपगी थबकपु सखंगबिदुना मतेंग पांगबिरकपा खुदिंगमकपु थागतपा फोंगदोकपना ngasiगी थौरमलुगी मपुंग ओइबा सक्तम ओइखी एसोसिएशन असिना सिंधुना जेनिम्स की ब्लड बैंक ता वॉलंटरी ब्लड डोनेशन कैंप अमसु पांगथोखी मणिपुर प्रदेश कमिटी MPCC की कोऑर्डिनेशन कमिटी कैंपेन कमिटी प्रदेश इलेक्शन कमिटी मीडिया कोऑर्डिनेशन कमिटी मैनिफेस्टो कमिटी पब्लिसिटी कमिटी फाइनेंस कमिटी एंड इलेक्शन मैनेजमेंट टीम सेम्बदा कांग्रेस की प्रेसिडेंट अयाबा पीरे हाइना ngasi AICC की जनरल सेक्रेटरी KC वेणुगोपाल ना प्रेस थादोरक पचेरोल मन हाइरी मणिपुर एजुकेशन डिपार्टमेंट ना ngasi थौबाल जोन की स्कूल यूनिफॉर्म येंथोखरे
L. Nandakumar Singh, Director Education amasung ASPD SSA T. Fulen Mitay na ngasi school uniform adu khutsinaki. Education na government school singda Class 1 dagi 8 faubada laiba mahiroi singda uniform set ani lem na piduna lakpani. COVID-19 pandemic na maram oiduna hariba uniform yenthokpagi thabak asi matam khara leptuna lakhibani. Hairok Assembly Constituency gi mihut Dr. Thokchom Radeshyam gi meeting makhada AC asigi lambi amadi lairak khudingma koilas thanaba ngasidagi thabak suba haukhre. Thabak suba adu haungnabi matung inna Hairok Part 2 Laimayum Laikai da laiba Mayingbam Lairakta MLA Radeshyam na ira thauni tawduna hawdokhi. Thabak suba hawdokpa aduga mari lainana MLA Radeshyam na hai Hairok AC asi gi manungda lairiba lambi amadi lairak sing fahanba haiba pandam asi mahangna MLA oidringai dagi hauna khanduna lakhi. Mikhal mai paklaba matung miyam na takpirakpagi matung inna Hairok AC gi manungda hana fibam phatana lairamba lambi kaya ama fazana black topping tawduna sembaloisin khare. Sembaloi kraba lambi singi manungda Yairipok dagi Sikhong Sekmai Kaithel phawbagi lambi Chandrakhong Hairok Part 3 Ngarok Thel area Hairok Part 2 Dhaka Roki lambi amadi atai atopa lambi mga amaga yauri. MLA Radeshyam na makata na hai MLA oidringai mahak masa police oidringai da Hairok ki yumda lakpada thangnaba Wangjing Khulgi na lambi pumnamak koilas tharamba aduga Hairok ki na lambi sing laikom laina ngakta ngairaga lairamba ubada nungaitaba poki. MLA oiraba matungda miyam punna khanaraga Hairok AC gi lambi amadi lairak khudingma koilas thagani haina lauthok chakhiba adu thabakta onthokpa hojabani haiki. Ngasigi thabak suba hogdokpa aduda laikai dugi miyam na thonglaktuna koilas thanaba lambi sembada mateng pangkhibagi damak MLA Radeshyam na thagat pa phongdokpaga loinana miyam na amata oiba wakhalon pokpa asi Hairok AC asi hena chaukat lambi da mangzil thabang ngamlagani. Lambi semlakpa asida miyam na political gi khetnaba thamdana mateng pangsinbiu hainasu MLA na appeal tawki. COVID-19 gi awa ana mayok nariba patsoi kendra gi laumi sing na chahi gi chaba konagadaba pothok chathok marang kaina puthokpa ngamnaba thenglabasu thengna darkar oiba urea gi awat pa laihandanaba ataba mamalda makhata na urea fangangani haikhre. Loinana kendra gi yumthong khudingda lemna cheng hawai na chengba chana thakna bagi tengbang pikhigani haina patsoi kendra gi hanagi MLA sapam kebana makhata na thajaba pikhi. Kendra gi laumi singdana sarkar gi apiba mamaldagi ataba mamalda urea bag amada lupa chani da laumi singi mayum da yauhanki. Thaurang asigi saruk ama oina COVID ki SOP ngak na ngasisu patsoi kendra gi polling station 19/4 Patsoi Part 2 Makha Laikai da Yaifa Loop amadi polling station 19/2 Patsoi Part 3 Tuliyaima Century Club ki khuthang da chana thakna ba sing khutsinaki. COVID-19 laina laichatna maram oiduna mama mapa animak laikhidraba matung awa chaitheng mayok na hauraba Khetri Laikai Hauktabi Lampak mayadagi Senjam Joy Chandra amadi mahaki imung manungda like-minded group LMG Manipur na ngasi lupa lising kunpiduna mateng pangkhre. LMG Manipur gi advisor Narengbam Robindro na luchingduna chatkhiba tengbang khongchat aduda LMG gi Secretary Sorokaibam Ozit, Assistant Secretary Ningombam Ongbi Rani Bala Laima, Publicity Secretary Rakesh Naurem, Executive Member Rosan Moirangthem, Dr. Maibam Itin Mitay, Inaw Banong Maithem, Salam Bhazani, Amadi Nahakpo Muhindro na Singba Maruiba Member Singh, Amadi Khetri Laikai Rising Club ki President Netaji, Amadi Atay Member Kayasu Sarugyaki. Ngasigi thauram aduda apen bapogla duna Khetri Laikai Rising Club ki maikaidagi LMG Manipur da appreciation certificate piduna LMG gi thabak thauram singbu singthaki. Senjam Joy Chandra gi apokpa Senjam Joy Kumar chahi yangkai nipan haukiba July 19 da COVID laina na maram oiduna laikidabani. Tungda mahaki loinabi Senjam Ongbi Sandiarani su haukiba August 16 da COVID-19 positive oiduna laikidabani.
Headquarter Kunithoi Sector Assam Rifles and Inspector General Assam Rifles East ki makhada None Battalion na sinduna Longjang Village da ngasi Career Guidance Program ama pangthokre. Program adu SSC recruitment gi kuthangda Longjang Village ki nahasing Armed Forces da enroll tawba yanabagi matangda pangthokpani hairi. Afghanistan da hauzik panduna lairiba miyoi kaya evacuate taunaba laibak adugi konung Kabul da lairiba US ki lanmi lising taruk chatliba chayol asida Afghanistan thadoklagani. Mi hondokpagi thabak asi August 13 phawbada loisinaba US na hauzik yamna kanna honari haina President Joe Biden na phongdokhi. Darkar tarabadi matam khara sangdokpa yanaba mahangna official singda khangankre haina su Biden na phongdokhi. Taliban na cooperation pibaga loinana airport ta US lanmi changhanduna mi hondokpagi thabak makhata na yahalabadi August 13 gi deadline asi nangani haina su President Biden na makhata na phongdokhi. Hauzi aroibada maroiba pausing amukhan na pizari. Manipur da haukiba pung kunmari da miyoi chahum humfutara taret nauna COVID-19 positive oikre. Laina laichad asina maram oiduna miyoi mari laikidre. MSPDCL gi line staff ama sakhangdaba miyoi kharana furambadagi asok apan nangkre. Wakan mi famduna yaningdaba phongdokre. Union Minister of State Dr. R.K. Ranjan na Kabul Indian Embassy gi attack ta laikhidraba Army Medical Corps gi Major Dr. Laishram Jyotinda ikai khumnaba utkhare. Amasung All Manipur Hawker Association gi Nifu Suba Foundation Day pangthokre. Laikhidraba hawker singda ikai khumnaba utkhare. Matang sida Pony TV na piba pao matang sida loisare amuka hana mayam bu khurumjari.